Kurkulgi maning laubukta sajik chaduna leiba sanani kuki kulai paiba singna nongmai kaptuna hatlaba matung puraga chatkre nongmai maruna panba san ani leiramlei thaudogadu Imphal West District ke manung chanba Kurkulgi maning laubukta garang nungthil pung mari rom tarakpa duwaida thokibane kuki kulai paiba singna nongmai na kaptuna hatkraba amusung soklaba san sing ado Kurkul makha leikai dagi Haikam Lord kauba myoi amagini haiba khangba ngamlei Soglaba san ani adu ngasi veterinary doctor amasung atay staff sing laktuna analayang gitabag chataki san ani adu thoidongna kudong tiningai oidre hairi thokriba thodok aduga mari lainana san sing adugi mapu Haikam Lord na paumi sing da hai mahaki san manga adu mahusagum Kurkul maning laubukta sajik chaduna leibane hariba laubuk asige maning thangba maikeida leiba chingdagi kumtharakiba kuki kulai paiba singna san sing aduda nongmai kapsinduna Hatnaba honakibane tawdog adu hek thokpaga sansing kaiduna senthoknarakba mafam aduaida leiba miyamna unaki maduda mahaki sanmapi ani watlaga leiramba thengnaki hairiba san ani adu kuki kulai paiba singna hatkhre haibasi khangbangamki tawdog adu thoklaba matung ngaihak leiraga tata diai manba gari ama thawdoraki ngaihak leiraga gari adu harautel maikeida chatkiba miyamna unahawi Maduna takpadi mahaki walaga leirakiba san ani adu kuki singna pukre haibane loinana thaudog aduda mahaki san ani amaso nongmai maruna panbagi mafam leiramki maduda san laba macha amade nongmai maru ani panbagi dakpham leiramki nongmai maru amade phaudokiba mali aduga san mapi amana masada nongmai maru ama panbagi mafam leiramki mahakna makata na hai mafam asida leiriba myoi ayambana sa san loiraga amade lawu singu tawduna hingbani aikoigi senthok lambida achoba mateng oiriba sa sanda asigumba thawong chatharakpa haiba tasengna pente asigumba makalgi tawdogasi mamangdasu thokeba laikrabani thokliba irang asina maram oiraga khungangda leiba miyamdi aduki matik ware maram aduna mari lainaba singna athubada irang asi loisinaba honabiu haina mahangna appeal tawraki ngarang si pung koi mari adwai seida koi pau ji khangjaba haitare sumai tawna nongmai kapki sajjenare na yengu gan sida ai san mapi ani ji halaktaba dida ngahak lerganda moigi kuji haurugi tam harise tingen harise sidai sanji kaira chenar parude sanji yengu matamda ai san ani si walamba degi atai sanji check tor kan sida ai mapi amachiga maru khara palamba adegi macha laba macha simaga maru ani si palamba nak yelomda sanji ai ge oina ani some aduga ani madi moina gari si thauda rakhibu ui aduga thauda rakhibu uraganda san asibisi hapibra haptabra adudum khoju lamni yengbanina udre aduga thawdokhibase harauthilomda soi sangsanglomda si thawdokhibase khoi miyamna unawu haidare ngasi ayuksi khoi tasengna tangdangna san anisimati moina chagre hatkhre haibasimdi khoi confirm tawra haijabadare mamangdasu he hawrokpaga khoigi sanji mayam mangkhrabani adubu matam khara kuina lepure handakse akhodi pharaboi ningore adubu makhoi koki singje tapcheng harga sa haidu basa olabjani taseng harga di changai thangai litanganda huisu mu hurala changaga mano chaluralaga chaba hek loibaga ngarang pung mari twa tawbu thabak ni mokhoije sigi thabak si luaraba tongda pukar khanganda harauthel laiba khulasum pugre mayam sin loi ure adubu huji chaba thapka luar matung sida mu ngawranga sida tachengna mu khunja sing onsilaga makhoigi pangandu khara kalaba kana sanura charanganda adugumba gi thabak tu luar nganda huji sinamu ngarang pung 12 de kapa nomai duna huji pawba kapi haidari huji pung 10 khar hele si pawba mai huji nomai kapa leptri horen pung kya bo kaptenu khoi khamngamdi sigumba gi saram chapa chang koki singje tachengna harga di khoi manipur gi takthok sida khoi sarkar singdam yeng am changhanni